Challengers Youth of Khundrakpam AC Committee Against Manipur Census Khundrakpam AC PYYDA Pangei Pangei Bazar Development Committee na punna khusam na duna JDF na chathariba Pung Nipan ki total shutdown bu Mapung Fana Sougattuna Pangei Bazar da Lambee Thingkhre. Challengers Youth of Khundrakpam AC ki spokesperson James Lay Sangthem na phongdorakpada NRC tawdringai census tawbo yaroi IDP sing mayunda hanjinduna tang taba ama khangdriba fawba census tawbo yaroi. Campaign for Just and Fair Delimitation na kauriba numit nini gi banasi haurakliba tungi mirol singi yaifanabani hairaduna lenga ki pungning chingshinkhe NRC tawdana census tawbo yaroi lamdam asom gi miyamna numit nini gi khongjang asida Mapung Fana Sougatpina basu appeal tawrakle rang ahing nong yaidagi JFD na Manipur pumbagi oina iramdam Manipur gi yellow fruit ki damakta tungi mirol gi damakta khallaga numit nini gi oiba general strike ngasi iramdam Manipur gi kasin koya khudi makta mafam khudi makta pangthokna lakle asigumlaba JFD na lauktuki bokongjang adugi support tawjaba amadi saruk yajaba oina su apogi Pangei line haijaba tare loina na Khundrakpam mesigi manung chana lariba tongan ba club organization sing kayamarum na punjalaga Pangei haiba line asigi Khundrakpam kendra gi manung chaliba line asigi oina su JFD the full cooperation amadi support pibo oina asi si general strike mafam asida chathari akoi asigumlaba general strike asi nominini subna lauktuki bagi matungina chathajagani maramaduna line asida chatok chasen gi damakta lakpiba mioi kwai khudimak tungi mirol gi damakta kalaga sigumlaba nuni gi general strike asida mayam punna support tawbiu loinana sigumlaba Khundrakpam kendra gi oinadi akoi sigumlaba NRC tawdri fawbada census tawba yaroi loinana IDP sing mayumda hanjanduna tang taba ama hangdri fawbadi akoi Khundrakpam kendra gi oinadi sigumlaba census hiramba mata da pangthokpa yaroi haduna